Hello ma'am ngasi se ko ai Suchar da shopping kara tawroge na tawini do ma'am asum yingminasi ai ngasi vlog se kamai tawdoino haibado keke leibado aina angam bangai di ai dum uhalake ma'am da ko ando ai ga inaw nupi ga khoi ni chattoini ado ma'am asum yingminasi ngasi video se nungai te ma'am na asum kai hani मैम सूम येंगो अद मैम सपोर्ट तौर लाइक सब्सक्राइब तौर चैनल को अद फरे मैम येंगमीनरसी ब्लॉग से हजिक लोसनब लोरेबको अद हजिक थोगे है तौई अद फरे अदी थोगेको थेंगसे थेंगजले हजिकसे अद फरे चलसी थोसी Masih lấy chứ phải giờ cari lấy nữa chứ bà chị ơi là lâu rồi ấy là cari rồi thì đẹp hơn ngoài lâu thì ta đấy chứ lấy lâu thì lấy phải rất là làm lấy chứ hai à đấy cái chương mới chiều Mỹ không công chuyện lấy tia to pada dia orang nak balap Nếu mà chơi mẹ tôi đấy kèm tới riêng á, xong thật là cuộn lòng cha tế nè. Không sao sao mình á, chơi là trận đấy, không là trận đó là mình đấy. Insyaallah jangan ini aja. Jiang khơi lít đó. Ai đang lăng liệt phải đến ngoài đó là bên gì? Châu bao giờ tiền nữa mà sang ngang mà trái hạt này nè. thì bên tí cái xe phần ngoài sẽ đi cái xe bên này để đang đi chơi nào bên này đang ngang. không có phòng size sama tao ini tao ini polisi ini kita ngcawa pik pagam dalai tu ini.
ꯄꯤꯛꯀꯅꯤ ꯄꯤꯛꯀꯅꯦꯕ ꯑꯆꯧꯕ ꯌꯥꯎꯗꯦꯕ ꯁꯥꯏꯖ 2ꯒꯤ ꯁꯥꯏꯖ 2 ꯉꯥꯛꯇꯅꯤ ꯐꯗꯤ ꯐꯗꯤ ꯁꯤꯕꯨ ꯆꯥꯛ ꯆꯥꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯦ ꯕꯤꯁꯥꯜꯗ ꯆꯪꯉꯛꯏꯅꯦ ꯍꯧꯖꯤꯛ ꯕꯤꯁꯥꯜꯗ ꯄꯣꯠ ꯌꯥꯝ ꯂꯥꯛꯑꯦ ꯑꯉꯥꯡꯁꯤꯡꯒꯤ ꯆꯥꯅꯕ ꯈꯤꯇꯪ ꯂꯧꯕꯤꯈꯤꯒꯦ ꯑꯆꯥꯔ सी एम लौग्रागे बैग पड़ाउद्रेन शुगर फ्री बिस्कुट तो हाले दू मा कइनो ने माइ जाखरे ने शुगर फ्री बिस्कुट ओ न्यूट्रिचर शुगर फ्री से बिस्कुट से क्या ना से वो हाँ रे साबना लोड़े ने कहीं फूड मेड अनी खक लौरगे सिगे अनी से नम चाहिए सिदगी चागलाम न लोर Tama loy ko matak tam ka rồi em nắng đưa hành là đi dung đó xây dòng trăng rồi thiên nghe ha mèo em chỉ hay lẹ và cô hay lạc tận na phải hay gì hấp uy để hay lạc quá thì đó nông độ còn thuộc tận na chắc làm chút xa đây chắc làm ăn gì để nó qua mà xài đi cái nó làm xài cháo tôi thấy cái em chắc là vậy đó nó chắc em làm vậy đó hay là cái chắc là chắc thôi đó nó aduga hay gì anh đang xài lẹ được quá pasay sinh đó cái lẹ rồi cái hay đó sinh đó mèo đó sinh hay là cái nó tới ní pasay em nào đi lâu cái và ngasih siapa đó sinh hay là cái ꯑꯁꯤꯒꯤꯁꯤꯅ ꯏꯆꯥꯅꯨꯄꯤꯒꯤ ꯃꯥꯒꯤ ꯖꯨꯝꯗ ꯁꯨꯝ ꯍꯧꯖꯤꯛꯇꯤ ꯑꯣꯂꯥꯡꯕ ꯃꯇꯝ ꯌꯧꯔꯦꯅꯀꯣ ꯑꯣꯂꯥꯡꯉꯦꯗꯅꯀꯣ ꯑꯗꯨꯅ ꯖꯨꯝꯗ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯁꯨꯝꯗꯤ ꯆꯠꯅꯕ ꯍꯥꯏꯗꯅ ꯑꯁꯤꯒꯤꯁꯦ ꯒꯦꯟꯖꯤꯒꯤꯅꯤ ꯁꯤꯒꯤꯁꯦ ꯃꯥꯅ ꯂꯤꯠꯄꯗ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯁꯤꯒꯤꯁꯤ ꯃꯈꯛ ꯂꯧꯕꯤꯔꯦ ꯃꯥꯒꯤꯗꯤ ꯍꯌꯦꯡ ꯏꯆꯥꯅꯨꯄꯤꯁꯦ ꯍꯧꯖꯤꯛ ꯂꯩꯇꯦꯕꯀꯣ ꯍꯧꯖꯤꯛ ꯃꯄꯣꯏ ꯆꯠꯈꯤꯕ ꯑꯗꯣ ꯃꯥꯛꯁꯦ ꯍꯌꯦꯡ ꯂꯥꯛꯑꯒ ꯑꯁꯤꯒꯤꯁꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩ ꯃꯥꯛ ꯑꯁꯤꯒꯤꯁꯦ ꯂꯤꯠꯍꯜꯂꯒ ꯑꯁꯤ ꯂꯤꯠꯄꯒꯤ ꯚꯤꯗꯤꯑꯣ ꯌꯥꯎꯍꯜꯂꯛꯀꯦ ꯃꯉꯣꯟꯗꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯥꯛ ꯂꯩꯇꯕꯅꯤꯅ ꯐꯨꯔꯤꯠꯁꯦ ꯑꯣꯏꯅ ꯑꯗꯨꯝ ꯎꯠꯂꯦ ꯑꯗꯒꯤ ꯐꯤꯗꯤ ꯑꯩ ꯉꯁꯤ ꯐꯤꯗꯤ ꯌꯥꯝ ꯂꯧꯔꯛꯇ꯭ꯔꯦꯕꯀꯣ
ꯑꯗꯒꯤ ꯑꯩꯒꯤ ꯂꯣꯇꯁꯀꯤ ꯑꯩꯒꯤ ꯀ꯭ꯔꯤꯝꯁꯦ ꯀꯥꯏꯅꯣ ꯃꯃꯥꯡꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯁꯤꯒꯤ ꯀ꯭ꯔꯤꯝꯁꯦ ꯑꯁꯤꯗ ꯁꯤꯖꯤꯟꯅꯩꯌꯦꯕꯀꯣ ꯑꯩ ꯍꯧꯖꯤꯛ ꯑꯁꯤꯅ ꯁꯦꯔꯝꯅꯤꯀꯣ ꯑꯁꯤꯒꯤꯁꯦ ꯑꯅꯤꯁꯤꯃꯒ ꯂꯧꯔꯦ ꯁꯤꯒꯤ ꯁꯤꯔꯝꯁꯤꯒ ꯀ꯭ꯔꯤꯝꯁꯤꯒ ꯗꯦ ꯀ꯭ꯔꯤꯝꯅꯦꯕ ꯅꯥꯏꯠ ꯀ꯭ꯔꯤꯝꯗꯤ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯗꯦꯒꯤꯁꯦ ꯂꯣꯏꯗꯣꯔꯦ ꯑꯩꯅ ꯗꯦꯒꯤꯁꯤꯃꯒ ꯁꯤꯒꯤ ꯁꯤꯔꯝꯁꯤꯃꯒ ꯂꯧꯔꯦ ꯑꯗꯒꯤ ꯗꯣꯔꯃꯦꯠꯁꯦ ꯑꯁꯤꯒꯤꯁꯦ ꯑꯩꯅ ꯑꯍꯨꯝꯈꯛ ꯂꯧꯔꯦ ꯑꯁꯤꯒꯤ ꯑꯅꯤꯁꯤꯒ ꯑꯗꯒꯤ ꯑꯃꯈꯛ ꯆꯪꯈꯔꯦ ꯑꯃꯗ ꯊꯥꯖꯤꯟꯈ꯭ꯔꯦ ꯃꯥꯅꯦ ꯑꯁꯤꯒꯤꯁꯦ ꯑꯩꯅ ꯑꯍꯨꯝꯈꯛ ꯂꯧꯔꯛꯄꯅꯦꯕꯀꯣ ꯁꯤꯒꯤꯁꯦ ꯀꯩꯅꯣꯅꯤ ꯌꯦꯡꯕꯗꯕꯨꯗꯤ ꯌꯥꯝꯅ ꯐꯖꯕ ꯍꯥꯏꯗꯣ ꯑꯣꯏꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯀꯣꯇꯟꯅꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯆꯣꯠꯂꯁꯨ ꯈꯣꯡ ꯆꯣꯠꯂꯁꯨ ꯆꯪꯉꯛꯄꯗ ꯇꯩꯊꯣꯛꯄꯗꯅꯦ ꯁꯤꯒꯤꯁꯦ ꯆꯨꯞꯀꯅꯦꯅꯅꯦ ꯑꯩꯅ ꯁꯤꯒꯤꯁꯦ ꯁꯨꯝ ꯂꯧꯔꯛꯄꯅꯦꯕ ꯂꯪꯖꯝꯒꯤꯁꯤꯅꯗꯤ ꯅꯨꯡꯉꯥꯏꯗꯅꯀꯣ ꯑꯗꯒꯤ ꯑꯉꯥꯡꯁꯤꯡ ꯆꯥꯅꯕ ꯁꯤꯅ ꯕꯤꯁꯥꯜꯗꯒꯤ ꯁꯤꯒꯤ ꯁꯨꯒꯔ ꯐ꯭ꯔꯤ ꯕꯤꯁꯀꯤꯠꯁꯦ ꯁꯤꯁꯦ ꯑꯃ ꯂꯧꯔꯛꯑꯦ ꯏꯆꯥꯅꯨꯄꯤꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯁꯤꯒꯤꯁꯦ ꯑꯗꯒꯤ ꯁꯤꯒꯤ ꯃꯤꯛꯆꯔꯒꯤ ꯁꯤꯒꯤ ꯕꯤꯖꯤꯌꯥꯁꯦ ꯑꯁꯤꯒꯤꯁꯤꯃꯒ ꯂꯧꯔꯛꯑꯦ ꯑꯩꯅ ꯑꯗꯒꯤ ꯂꯩꯁꯦ ꯑꯩꯅ ꯄꯥꯝꯃꯟꯈꯤꯗꯅ ꯂꯩꯁꯤꯗ ꯂꯧꯔꯛꯇ꯭ꯔꯦꯕ ꯁꯤꯒꯤꯁꯦ ꯏꯟꯗꯣꯔꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯊꯥꯅꯕ ꯂꯩꯅꯦꯕꯀꯣ ꯑꯁꯤꯒꯤꯁꯦ ꯐꯖꯗ꯭ꯔꯁꯦ ꯑꯁꯤꯒꯤꯁꯦ ꯑꯃꯒ ꯂꯧꯔꯛꯑꯦ ꯃꯅꯨꯡꯒꯤ ꯑꯗꯒꯤ ꯑꯁꯤꯒꯤꯁꯦ ꯑꯃꯒ ꯑꯁꯤꯒꯤꯁꯦ ꯑꯆꯧꯕ ꯂꯩꯍꯧꯔꯦꯕ ꯑꯗꯣ ꯑꯩꯅ ꯑꯆꯧꯕꯗ ꯄꯨꯕꯗ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯗꯨꯅꯅꯦ ꯑꯆꯧꯕꯗ ꯂꯧꯔꯛꯇ꯭ꯔꯦ ꯃꯆꯥꯁꯦ ꯑꯣꯏꯅ ꯁꯨꯝ ꯂꯧꯔꯛꯑꯦ ꯍꯤꯡꯉꯛꯆꯅꯤ ꯆꯥꯎꯖꯔꯛꯀꯅꯤꯅ ꯑꯁꯤꯒꯤꯁꯤꯃꯒ ꯁꯤꯒꯤꯁꯤꯗꯤ ꯐꯖꯕꯅꯤ ꯑꯁꯤꯒꯤꯁꯦ ꯑꯩꯅꯅꯦ ꯅꯍꯥꯟꯗꯒꯤꯅꯦ ꯂꯧꯒꯦꯅ ꯇꯧꯔꯒꯅꯦ ꯃꯑꯣꯡꯁꯦ ꯆꯥꯗꯕꯗꯣ ꯉꯁꯤꯗꯤ ꯑꯁꯤꯒꯤꯁꯦ ꯂꯧꯔꯛꯑꯦ ꯑꯗꯒꯤ ꯑꯁꯤꯒꯤꯁꯤꯅ ꯅꯤꯇꯥꯅ ꯂꯧꯕꯅꯦꯕ ꯑꯃꯈꯛꯇ ꯂꯧꯔꯦ ꯑꯃꯗꯨꯗꯤ ꯑꯩꯅ ꯉꯁꯥꯏ ꯍꯜꯂꯛꯄꯒꯅꯦ ꯃꯈꯣꯡꯗꯣ ꯑꯩꯈꯣꯏꯒꯤ ꯇꯦꯛꯏꯔ ꯀꯩꯗꯧꯅꯣ ꯈꯪꯗꯦ ꯇꯦꯛꯄ ꯑꯗꯨꯃꯥꯏꯅꯅꯦ ꯃꯈꯣꯡꯁꯦ ꯍꯥꯏꯊꯔꯛꯑꯦꯕ ꯑꯗꯨꯒ ꯑꯩꯅ ꯇꯦꯛꯏꯔ ꯈꯪꯗꯦꯅ ꯌꯦꯡꯒꯦꯅ ꯍꯜꯂꯛꯄꯒ ꯌꯦꯡꯕꯗ ꯃꯥꯗꯤ ꯃꯈꯣꯡꯒꯤ ꯂꯩꯕꯥꯛꯁꯦ ꯀꯣꯝꯕ ꯑꯣꯏꯅ ꯂꯩꯔꯝꯃꯦꯕ ꯑꯗꯨꯗꯨꯅ ꯃꯈꯣꯡꯒꯤ ꯂꯩꯕꯥꯛꯇꯣ ꯑꯩꯈꯣꯏꯒꯤ ꯆꯦꯠꯇꯗꯅ ꯀꯣꯝꯊꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤꯗꯨꯅ ꯑꯩꯅ ꯇꯦꯛꯏ ꯃꯥꯅꯦ ꯈꯟꯅ ꯂꯧꯊꯣꯛꯑꯒ ꯑꯗꯨꯒꯤꯗꯨꯝꯗꯤ ꯌꯨꯝꯗ ꯍꯥꯟꯅꯒꯤ ꯂꯩꯕ ꯒꯝꯂꯥ ꯑꯃꯗ ꯑꯗꯨꯝ ꯊꯥꯖꯤꯟꯈ꯭ꯔꯦ ꯑꯩꯅ ꯑꯗꯨꯒꯤꯗꯨꯝꯗꯤꯀꯣ ꯑꯗꯣ ꯍꯌꯦꯡ ꯎꯍꯜꯂꯛꯀꯦ ꯀꯣꯟꯅ ꯑꯗꯨꯁꯨ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯗꯨꯒꯤ ꯂꯩꯗꯨꯃꯁꯨꯀꯣ ꯑꯗꯨꯅ ꯂꯩ ꯑꯣꯏꯅ ꯁꯥꯠꯄꯅꯦꯕꯀꯣ ꯂꯩ ꯁꯥꯠꯂꯦ ꯑꯗꯨꯃꯗꯤ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯗꯅꯦ ꯑꯩꯅ ꯉꯁꯤ ꯂꯧꯔꯛꯏꯁꯦ ꯑꯇꯩꯗꯤ ꯄꯣꯠ ꯆꯩ ꯌꯥꯝ ꯂꯧꯔꯛꯇ꯭ꯔꯦ ꯑꯗꯣ ꯐꯔꯦ ꯃꯌꯥꯝꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯁꯨꯝ ꯃꯌꯥꯝꯅ ꯀꯃꯦꯟꯇ ꯁꯨꯝ ꯈꯪꯍꯟꯕꯤꯔꯛꯑꯣ ꯑꯗꯣ ꯐꯔꯦ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯑꯗꯨꯗꯤ ꯕꯥꯏ